Myam nahan larik taknagiba machin mokpa adune Auduna habito English lon bahini Hindi lon bahini habito na haini azuna aing ba school tamgera maming chata school tamgera na nasana hona dadina amta hayroi doni kwa nasana hona kana na larik su Hindi ju English lon ju roi sunu bahai doni kwa age wari tala kwa sidai phak puta hekta ku poto in tak toi chen da ji kwa chesa ada Myam nazu tauruba thaba khudingmakta mangol oiro mai pakpo oiro na blessing mayam pibirakiba machin mokpa adune ngasi isorgi numisida sandhya ya sang pujida moinisu ngasidi isor khuramba yaure khuramo ish bungodi phadan kulle ko Dari hijaro, yam hijaro hani chang dagi hina hijaro. Hello kaka chiche ni ne Myam puna po bungoi bai na khurumjari aigi me ning thozam na chemi janu bungogi na lankai babagi me na ning thozam sambi mamagi na Sunita ai hoje class 6 samjari bungona class 2 ni akhoi ni hoje lesema haiko gi satra oiri akhoi gi leifamna Imphal East Noda makha lekai ngahan aina Myam gi muhut selaga governor da wafam khra thmkhiba amadi bungoi bani laik paba matamda Myamna pungning thawat pirkhiba taur khudingmakta mai pao haibirkhiba ai yamna nungaijai aduga Myamna bad comment parunu yenglunu haibdo ai khangjare mai pakna bo hono haibisu ai khangjare ai mai pakna badamakta honajage Myam Iraiba damakta afaba thabak kaya tawbiramnaba ipa ipusingi khongwiliduna afaba thaba aisu kaya tawningi aisu aina ngamjaba iraiba damakta thawdang khara lawba pamjai adubu aidi kaisu haiba khangjaba nachade Myamna aibu lamjingbiyo aisu iraiba damakta angamba thawdang lawjanibagi damaktani aina lon Myam asi khangnaba honajaribasi Ado Myam akhoi classes ke exam coming day 6 agi haudure auna aisulai kana parugi ge exam loiraba matungda Myam ga muk thingnaraje Myam bo khurumjari